Education Department Sinduna ngasi Imphal East ki konung mamangda laiba MSFDS ki auditorium da state ki thakta Chief Minister N Birena saruk yaduna ozagi numit thauram pangthokli. Hayeng Yai School ki Hizam Yai Sampat ki akoibada tare suba oina mau kaithel famlagani haina Yai School Athletic Club ki Section Secretary Maitram Santosna phongdokre. Numit nini chupna chathagadaba kungamapan suba All Manipur Trap Shooting Competition 2019 ngasi Imphal East ki Nongpok Sanjemam da laiba Langai Model Village ta hogdokre. Laikhidrabi Mahairoi Bebisnagi apokpa mapa Tomsona ngasi TOMTV ga khanana unakre concerned magistrate amagi mamangda nauna zaban pizage jail da lairiba sing thadokpiu makhoi gidamak mahak amasung Bebisnagi mama jail da leijage haikre. Manipur Lengaki Education Department na Class 1 dagi 8 fawgi manungda laiba Mahiroi Singh Sayol amagi manungda thangja khudingi school gi bag yaudana school karaknaba lawkhiba phirefu mama mapa oiba singna thagatpa phongdoknarakli. Humanism Foundation amadi More da lairiba Nimphum do suba Assam Rifles ka punna sinduna Pradhan Mantri Kausal Vikas Yojana gi makha da lairiba tongan ba scheme singi training da saruk yariba NSDC Satra Singda ngasi educational tour ama Manipur gi tongan ba mafam singda chanana bagi damak battalion asigi commandant Sumit Sutna lamthakre. Kumbi Maira Paibi amadi Maike Edongi Miyamna Lucknow ki Santipurda laiba Jawaharlal Novodaya Vidyalaya da pangthokhiba Kuntra Suba National NBS Taekwondo Championship ki under 19 category da gold medal laurakrawa JNB Bisnupur gi Mahiroi Loyumbabu haraute amna okre. Assam da NRC ki final list tholakpada yarok khidraba All India Legal Aid Foundation member oriba Assam Dibugar Chandan Majumdar na NRC gi state coordinator ki mathakta FIR ama thangatkre. Golagat District Sports Officer Oriba Manorama Das ngarang Golagat Police ki kangbuna Golagat laiba Daikel High School gi Principal Nripen CS Dattadagi Lupa Lising Kuntra Wanom Sel oina loringai da fagat pangamkre. Zorat ki Tiok T State ki Sinmi Singna Dr. Deben Dattabu Phuduna hatkiba thawong adu Ulfa I gi Vice President su Oriba Commander in Chief Pares Baruwana akanba maong da yaning daba phongdokpaga loinana section wa thamlakre.